Hi guys, welcome back to my channel. Ado mayam ngasidi ngantana hawgali pung mga doida akhoi don chai machana ba chama su hostel da chang doin dugi lotion na question na ma chakre aduga ngahang lega sanala kani ba sanala ga ibani kenum chamina chi ai na koi ju handore adugi ado mayam video se ma khata yang mina ko Lấy cái phòng. Lấy phòng không ra. Gian sao? Anh làm gì vậy? Agang hiyo phubi da mi mayam ngasidi akhoi jin sana su la kani dona mukbang tau doi ni akhoi don cha se ngasidi ma duty chakadam ne ba ado ma ngasi duty chatri ngai da loin tau thok pi ra me mana se siga kai sa khare akhoi gitu mayam se siga motor bugni tau bagi motor mangan je mara phut pi rani ba duga tan chu tot pi rani mana dagi siga chak su thong pi ra me hijang su thong pi ra me phadra se horen video chemada disturb oidana ba na Pung dia tak ada, tapi pung ni pani. puni pan thar pung ka do satu sya Pung ada bukan lagi. apung manga ni hola ni se mayam Mungkin salah di, loin na tawam tay. duni nupi gi mapok nupi gi punsi ai se Loin gitu loin na ready tawam thana mani ba. ma loin tau bi da me de sisu tau bi da me sisu tau bi da me mayam duni nupi na thabak tau I na phamna leiba ja pote Jadi. Jadi. Jadi hona dui ni do. hmm Di angan cici masih school lawa mi lam ngai mi lai tu. duna ma ma se ai mu bang thori school chala ro pasa ding de ai school che ga mu bang jaw ni ko Kita hangi ni mai school so. Nangi ban lai ba. duna don ja pung manga de ni ma han duty chakada boy dine ngan ta na hugal laga ne ai di tum ho to ing bana ngasi ni si ga weather si ju ing ni ba dai di ai langไปทำบักสุหับซันบีเลยไอ้เดี๋ยวมันต้องให้ได้งามตรงนี้เลยKan tu na. ลูกนี่ฟุตแคร์ Ay na. ชื่อนะมาจันกันโนกี้ออเรนแคร์ Bumi tu. ลูกนี่ตัวกี้มาจันปัตตาส่วนท่ากันไอ้น่ะออเรนตัวละดิแม่โอ้ยเลยเดี๋ยวแบบ Oi na roi tu nai na tu pi ramani. เขาไม่ได้ต้องเขาจะกัน Yang tu laga. Mukun muksana thang dia ba. Ini. มันสิสัตว์ที่นั่นอีนี่มันจะจะคิดตัวได้เขาจึงเลยเขาด้วยเช่ไอ้ก็คอยบอกก็จะนาวก็เลยเขาเลยนี่นี่ยามมันสิจะลองเท่งงั้นเราสักเราเราใช้แล้วเราจะจะเปลี่ยนลูกชิ้นอะไรเดี๋ยวนี้นี่ก็ต้องไปท่องไอ้จะลำHi guys อะโดแม่งสิดีpuri chado challenge ta ore puri chado ni ba ko challenge ta ore ngasi ki video se ma'am ai gi 5k phare ba ko 5K celebration aina jari bon da lai ngai se ga 5k phare adu nai na sana se ju ko re do ma so jang bi da han ga dau ba adu na ai di hajang ni da han ga dau ba lai ba se ka sunga te ba nga khoi la mela ta wi na ai di bo sa tri ba mela sing sing loi doi ba adu ye khoi mama sing nan la ka ni adu si cha ba lo ga mela mu thok doi ba adu gi ni na adu du gi ajang bi da puri ja po haure atop ma then ga di yaw dre ado ma'am asi se dum charaga oina ai gi 5k celebration se taurage ba ko ta khoi chanau tu jawri ngasi di hai ta thor chanau chan bi ne chanau ne loi jaw loi jawre chan bi chau ba su ma cha su chan bi chau ba chanau sina ado ma'am cha ba horage ko ase si ga bugni ma thonge se adagi di si gi je puri sina sanana khara hore aina khara hore na yo jam ap chan bra jare dum ai opro khoi dum lo cha ra ke ba khoi ma sing thi na ka ti tham ba na te asum chang nam da sum tham mi lo je na kona da nim cha la se ba ma'am cha horase ko nam cha ba ho la ge che nang te hajang cha ga cha sa ni ma li bo ase me hawo da man ga na apung ma khala cha ge da che tu tu nang je lo kan ba puri se ni se tham ga hajang ga san ga hajang ga san ga san du ta di pot pa da ngai ga na ko hao je hao de bu na ku hajang tân như hậu bo ha tân như hậu không bu de ja mẹ em khóa mà hay thế để mà đang ngoài xì mà nó giác cái thùng này giác qua đi nè tiệt ja yi hra để ăn giác tiệtตั้งใจจะมันนี่เชื่อจานนั้นจับใจ ko don ja na kam mi ne man ha ba thum ga ha phre nang phut pa da lik na ha ko na du wa kan kan ja ja lu na จ้า na ก ja วัน ba ดี de จ้ากวันดีวันเดียว ha ว้าวนี่มันนั่งกันลุงซีกันนะ puri ma pe mu sin ne do ma yang khal jang na ten ke pha la se mai joi su ten ke pha la se me du na full support to pi do
ꯃꯥꯒ ꯇꯩ ꯎꯅꯕ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯥꯁꯦ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯪꯆꯤꯠꯀꯨꯝꯕ ꯃꯥ ꯁꯤꯕꯥꯏ ꯆꯠꯇꯣꯔꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯈ꯭ꯋꯥꯎꯝꯅꯤꯅꯦ ꯃꯩ ꯂꯥꯛꯅꯕꯅꯤꯅꯅꯦ ꯄꯥꯛ ꯄꯥꯛ ꯎꯅꯕ ꯐꯪꯅꯕꯗꯣ ꯉꯝꯃꯣꯏꯕ ꯍꯧꯖꯤꯛ ꯐꯣꯟꯗꯗꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯀꯩꯅꯣ ꯂꯥꯛꯇꯤ ꯂꯥꯛꯀꯅꯤꯀꯣ ꯂꯥꯛꯎ ꯅꯪ ꯂꯥꯛꯇꯣꯏ ꯍꯧꯖꯤꯛ ꯅꯪꯒꯤ ꯇꯔꯟꯅꯤ ꯑꯩꯁꯦ ꯊꯣꯛꯀꯟꯗꯕꯗꯣ ꯍꯧꯖꯤꯛꯅꯦ ꯑꯩ ꯊꯣꯛꯄ ꯃꯇꯝ ꯌꯧꯔꯦꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯀꯩꯗꯧꯗꯣꯔꯤ ꯅꯠꯇ꯭ꯔꯀꯣ ꯈꯔ ꯆꯠ ꯈꯣꯠꯇꯅ ꯚꯤꯗꯤꯑꯣ ꯅꯝ ꯈꯣꯠꯅ ꯇꯧꯗ꯭ꯔꯗꯤ ꯀꯩꯗꯧꯗꯣꯔꯤ ꯈꯪꯅꯗꯕ ꯂꯩꯔꯒꯗꯤ ꯅꯠꯇ꯭ꯔꯥ ꯆꯠꯐꯝ ꯈꯪꯗꯕꯗꯣ ꯅꯪ ꯃꯧꯕꯗꯤ ꯊꯣꯛꯄꯁꯨ ꯌꯥꯔꯣꯏ ꯂꯩꯁꯥꯕꯤꯉꯩ ꯆꯠꯍꯧꯗꯕ ꯅꯠꯇ꯭ꯔꯅꯦ ꯏꯃꯥꯟꯅꯕꯤ ꯐꯪꯅꯕ ꯈꯣꯠꯅꯕ ꯍꯥꯏꯁꯦ ꯑꯗꯨꯕꯨꯗꯤ ꯃꯊꯧꯕꯨ ꯇꯥꯔꯤꯁꯦ ꯑꯝꯇꯪꯗ ꯍꯧꯖꯤꯛ ꯆꯠꯇꯣꯏꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯐ꯭ꯔꯤ ꯑꯣꯏꯔꯤ ꯅꯣꯏ ꯃꯧꯒꯤ ꯊꯕꯛ ꯆꯤꯜꯂꯛꯑꯅꯤ ꯆꯠꯄꯗꯣ ꯑꯁꯨꯝ ꯍꯥꯏꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯊꯥꯗꯣꯛꯑꯃꯅ ꯆꯠꯄ ꯑꯩꯅ ꯌꯥꯔꯣꯏ ꯇꯝꯊꯔꯛꯑꯅꯦꯕ ꯑꯗꯨ ꯃꯇꯝꯗꯨꯒ ꯅꯪ ꯊꯕꯛ ꯂꯩꯗꯅ ꯌꯨꯇꯨꯕꯀꯤꯗꯃꯛ ꯆꯠꯂꯤꯅꯦ ꯌꯥꯒꯗ꯭ꯔꯅꯦ ꯃꯧ ꯑꯣꯏꯔꯒ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯐ꯭ꯔꯤ ꯑꯣꯏꯔꯤꯉꯩꯁꯦ ꯁꯤꯡꯒꯜ ꯑꯣꯏꯔꯤꯉꯩꯗ ꯑꯩ ꯆꯠꯅꯤꯡꯕ ꯈꯔ ꯆꯠꯍꯧꯔꯒꯦ ꯆꯅꯥꯎ ꯍꯥꯎꯕ꯭ꯔꯥ ꯅꯪꯁꯨ ꯋꯥ ꯈꯔ ꯉꯥꯡꯉꯣ ꯆꯅꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯆꯟꯕꯤ ꯆꯅꯥꯎꯅꯤ ꯁꯤꯅ ꯑꯅꯤꯁꯦ ꯉꯥꯡꯉꯛꯄꯅꯦ ꯍꯥꯎꯕ ꯇꯟꯁꯦ ꯑꯩꯅ ꯍꯧꯅ ꯇꯧꯔꯗꯤ ꯈꯪꯗ꯭ꯔꯥ ꯑꯩꯅ ꯍꯧꯕ ꯍꯩꯇ꯭ꯔꯦꯅ ꯇꯟ ꯁꯤꯁꯦ ꯑꯗꯨꯁꯨ ꯑꯩꯗꯤ ꯀꯥꯡꯒꯗꯕꯅ ꯍꯥꯎꯋꯦꯕ ꯈꯛ ꯈꯛ ꯂꯥꯎꯕꯗꯤ ꯄꯥꯝꯖꯩꯕ ꯊꯝꯒꯗꯕ ꯆꯥꯅꯤꯡꯗꯦ ꯃꯌꯥꯝ ꯑꯩꯅ ꯖꯥꯔꯤꯕꯣꯅ ꯆꯍꯤ 2 ꯂꯩꯔꯛꯄꯁꯦ ꯁꯨꯛꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯅꯥ ꯈꯪꯉ ꯃꯇꯨꯡꯗ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤꯅꯦ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯔꯤꯕ ꯅꯍꯥꯟꯉꯩ ꯑꯣꯏꯍꯧꯗ꯭ꯔꯦ ꯑꯁꯦꯡꯕꯩꯅꯤꯕꯣ ꯑꯗꯨꯅꯦ ꯑꯩꯈꯣꯏꯅ ꯖꯥꯅ ꯉꯥꯡꯉꯤꯕ ꯃꯥꯅ ꯑꯩ ꯎꯅꯕ ꯃꯇꯝꯗ ꯀꯧꯔꯛꯇꯦ ꯅꯪ ꯀꯧꯔꯒ ꯑꯩꯅ ꯈꯨꯝꯗꯅ ꯀꯩꯁꯨ ꯆꯠꯀꯗꯕ ꯅꯠꯇꯦ ꯅꯪꯅ ꯀꯧꯔꯛꯇꯦ ꯀꯩꯅꯣ ꯑꯩꯗꯣ ꯏꯀꯥꯏꯕꯗꯣ ꯀꯔꯤ ꯏꯀꯥꯏꯅꯣꯅꯦ ꯏꯀꯥꯏꯕꯅ ꯈꯪꯉꯒ ꯃꯤꯡꯗ ꯀꯧꯕ ꯌꯥꯏ ꯀꯔꯤ ꯏꯀꯥꯏꯒꯦꯅ ꯀꯔꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯒꯦ ꯀꯧꯔꯒ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯀꯩꯅꯣ ꯑꯩꯅ ꯈꯨꯝꯃꯣꯏꯗꯕ ꯂꯩꯕ꯭ꯔꯅꯤ ꯀꯧꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯈꯟꯅꯔ ꯌꯥꯔꯦ ꯑꯩ ꯑꯃꯨꯛ ꯏꯀꯥꯏ ꯈꯪꯗꯦ ꯅꯪ ꯈꯪꯉꯣꯏ ꯑꯩꯅ ꯏꯀꯥꯏ ꯈꯪꯗꯕ ꯍꯧꯈ꯭ꯔꯕ ꯑꯩ ꯑꯃꯨꯛ ꯏꯀꯥꯏꯕꯤꯗꯦ ꯅꯠꯇꯦ ꯁꯤꯁꯨ ꯉꯝꯃꯣꯏꯅ ꯌꯥꯝꯅ ꯍꯧꯗ꯭ꯔꯤꯅꯤ ꯃꯌꯥꯝ ꯂꯩꯔꯤꯅꯤ ꯇꯛꯄ ꯅꯪꯁꯦ ꯑꯩꯅ ꯖꯥꯔꯦ ꯇꯣꯛꯑꯁꯦ ꯍꯥꯏꯅ ꯂꯣꯏꯁꯜꯂꯝꯃꯤ ꯃꯥ ꯑꯇꯩꯁꯨ ꯄꯣꯠꯇꯩ ꯇꯧꯔꯤꯕ ꯃꯌꯥꯝ ꯆꯥꯕ ꯉꯝꯃꯣꯏꯕ ꯍꯧꯗꯕ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯔ ꯈꯔ ꯀꯥꯝꯈꯠꯇꯕꯤ ꯀꯦꯝ ꯂꯥꯛꯄꯁꯦ ꯍꯥꯎꯋꯦꯕ ꯀꯥꯝꯈꯠꯄꯁꯦ ꯍꯥꯎꯇ꯭ꯔꯤꯕ ꯑꯩꯅ ꯑꯩ ꯇꯟ 4 ꯁꯨꯔꯦꯅꯦ ꯁꯤꯒ 5 ꯁꯨꯔꯦꯅꯦ ꯁꯨꯝ ꯅꯪ ꯀꯥꯝꯕ ꯀꯔꯤꯒꯕꯨ ꯑꯩꯁꯨ 4 ꯁꯨꯔꯦ ꯃꯌꯥꯝ ꯑꯁꯦꯡꯕ ꯋꯥꯅꯤ ꯑꯩ ꯍꯥꯏꯗꯣꯛꯆꯒꯦ ꯑꯩ ꯁꯨꯝꯕ ꯇꯟꯁꯦ ꯍꯧꯕꯁꯨ ꯍꯩꯇꯦ ꯑꯩ ꯌꯥꯝꯅꯁꯨ ꯆꯥꯖꯗꯦꯕ 2ꯗꯩ 3ꯗꯩ ꯍꯦꯟꯅ ꯆꯥ ꯉꯝꯗꯕꯅꯤꯅꯦ ꯄꯨꯡ ꯈꯣꯠꯄꯅꯦꯕ ꯁꯨꯝꯕꯗ ꯊꯥꯡꯒꯠꯄꯅꯦꯕ ꯊꯥꯡꯒꯠꯄꯩ ꯅꯠꯇꯦ ꯑꯩ ꯁꯨꯝꯕꯁꯦ ꯌꯥꯝ ꯆꯥꯕ ꯉꯝꯖꯗꯕ ꯍꯣꯏ ꯅꯪ ꯄꯥꯝꯖꯗꯕꯗꯣ ꯍꯦꯟꯖꯟꯅ ꯑꯩꯒꯤ ꯄꯥꯝꯖꯕꯗꯣ ꯑꯣꯏꯗꯕꯗꯣ ꯉꯁꯤ 4 ꯆꯥꯔꯦ ꯑꯆꯧꯕ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯇꯟꯒ ꯑꯩꯒ ꯀꯌꯥꯝ ꯈꯦꯠꯅꯒꯦ ꯍꯥꯏꯗꯣ ꯁꯤ ꯄꯥꯏꯕꯁꯤꯗꯤ ꯈꯔ ꯄꯥꯏ ꯀꯩꯅꯣ ꯑꯁꯤꯗꯤ ꯑꯩ ꯈꯨꯝꯒꯅꯤ ꯁꯤ ꯑꯩꯅ ꯍꯧꯔꯛꯄꯅꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯎꯇꯦꯛ ꯑꯗꯨꯃꯥꯏꯅ ꯇꯧꯖꯕ꯭ꯔꯥ ꯇꯟꯁꯦ ꯔꯥꯎꯟ ꯑꯣꯏꯗꯦꯒꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯁꯤꯁꯦ ꯉꯛꯀꯛ ꯖꯥꯅꯤꯅꯦ ꯁꯤ ꯀꯩꯅꯣꯁꯦ ꯅꯪ ꯍꯥꯎꯕ꯭ꯔꯅꯦ ꯍꯥꯎꯔꯦ ꯍꯥꯎ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯋꯦꯗꯔꯁꯤꯅ ꯏꯪꯈ꯭ꯔꯤꯕ ꯈꯨꯗꯤꯡ ꯑꯃ ꯁꯤꯁꯦ ꯑꯩ ꯂꯥꯛꯄꯗ ꯍꯥꯎꯇꯒ ꯆꯥꯒꯗ꯭ꯔꯅꯦ ꯍꯥꯎꯅꯕ ꯆꯥꯔꯤꯅꯦ ꯏꯪꯉꯦꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯥꯁꯨ ꯑꯃꯨꯛ ꯊꯣꯛꯇ꯭ꯔꯒꯅꯦ ꯃꯨꯛꯕꯥꯡꯅ ꯃꯌꯥꯝ ꯆꯥꯏꯗꯣ ꯀꯃꯥꯏꯅ ꯆꯥꯏꯅꯣ ꯈꯪꯗꯦ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯒ ꯁꯥꯡꯉꯝꯖꯗꯕꯤꯗ ꯌꯥꯝ ꯆꯥ ꯉꯝꯖꯗꯕ ꯀꯥꯡꯕꯨꯗꯨꯅꯦꯕ ꯆꯥꯉꯝꯗꯦꯕ ꯄꯨꯔꯥ ꯑꯂꯣꯏꯕꯤꯗ ꯑꯣꯏꯌꯦ ꯑꯁꯦꯡꯕ ꯑꯣꯏꯗꯩꯇꯕ ꯑꯣꯏꯌꯦ ꯑꯩꯁꯤꯒ 5ꯅꯤ ꯀꯩꯅꯣꯅꯦ ꯑꯗꯨꯝ ꯁꯝꯕ꯭ꯔꯥꯅꯦ 5 ꯆꯥꯏꯅꯦ ꯑꯩ ꯇꯟ ꯆꯥꯔꯕꯅꯤꯅꯅꯦ ꯍꯣꯔꯦꯟ ꯃꯦꯂꯥ ꯆꯠꯂꯒ ꯑꯩ ꯄꯨꯂꯥꯎ ꯆꯥ ꯉꯝꯃꯔꯣꯏ ꯑꯩ ꯆꯥꯔꯨꯅꯦ ꯄꯨꯂꯥꯎꯒ ꯀꯩꯅꯣ ꯃꯦꯂꯥꯗ ꯄꯨꯂꯥꯎ ꯄꯩꯁꯥ ꯃꯥꯡꯍꯟ ꯄꯥꯝꯃꯨꯗ꯭ꯔꯣ ꯑꯩ ꯑꯗꯨꯝ ꯄꯨꯂꯥꯎꯁꯦ ꯄꯥꯝꯖꯩꯌꯦꯕ ꯑꯩꯅ ꯀꯩꯅꯣꯁꯨ ꯆꯠꯆꯔꯤꯅꯦ ꯂꯛꯈꯤꯄꯨꯔ ꯕꯖꯥꯔꯗꯣ ꯊꯕꯛ ꯆꯠꯆꯔꯤ ꯑꯗꯨꯁꯨ ꯃꯊꯪ ꯅꯣꯡꯃ ꯂꯥꯛꯑꯗꯤ ꯁꯨꯝ ꯐꯥꯎꯅꯔ ꯆꯠꯆꯔꯦꯅ ꯑꯗꯨꯅꯦꯅꯦ ꯑꯩꯁꯦ ꯅꯣꯡꯃ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯂꯩꯔꯁꯤ ꯑꯗꯨꯒ ꯕꯖꯥꯔ ꯆꯠꯂꯁꯤ ꯀꯣꯏꯔꯁꯤꯅ ꯍꯥꯏꯗꯣ ꯇꯞꯇꯥ ꯆꯠꯂ ꯂꯥꯛꯏꯅꯦ ꯅꯠꯇ꯭ꯔ ꯃꯨꯛꯕꯥꯡ ꯇꯧꯅꯤ ꯍꯥꯏꯔꯒ ꯀꯩ ꯋꯥꯈꯟꯗ ꯍꯥꯏꯗꯤ ꯑꯩꯁꯨ ꯈꯔꯗꯤ ꯆꯥꯗꯦꯕ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯑꯗꯨꯗꯤ ꯑꯩꯉꯣꯟ ꯇꯟ ꯀꯌꯥ ꯍꯥꯞꯄꯝꯃꯤꯕ ꯇꯟ 3 ꯆꯥꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯆꯥꯛꯀ ꯀꯥꯝꯕꯗ ꯅꯪ ꯆꯥꯛꯀ ꯂꯣꯏ ꯍꯥꯞꯄꯤꯅꯦ ꯀꯩꯒꯤ ꯆꯥꯛꯀ ꯊꯝꯃꯦ ꯂꯣꯏꯅ ꯃꯌꯥꯝ ꯆꯠꯂꯤ ꯑꯃꯨꯛꯁꯦ ꯆꯥꯛ ꯆꯥꯗꯅ ꯆꯠꯇ꯭ꯔꯣꯕ ꯑꯩ ꯁꯤ ꯆꯥꯔꯨꯔꯒ ꯁꯤ ꯆꯥꯔꯨꯔ ꯆꯥꯛ ꯆꯥꯏꯗꯣꯏꯕ ꯅꯪ ꯆꯠꯈꯜꯂꯨ
ꯏꯁꯤꯡ ꯈꯛꯇꯪ ꯉꯥꯏꯔꯦ ꯃꯌꯥꯝ ꯑꯩ ꯏꯁꯤꯡ ꯈꯛꯇꯪ ꯃꯌꯥꯝ ꯑꯩꯕꯨ ꯉꯥꯛꯄꯤꯔꯣ ꯑꯩ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯑꯩꯗꯤ ꯄꯨꯡ ꯂꯧꯈꯠꯂꯦꯕ ꯆꯥꯅꯤꯡꯗ꯭ꯔꯦ ꯆꯥꯅꯤꯡꯗ꯭ꯔꯦ ꯅꯣꯏꯗꯤꯡꯗꯤꯒꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯌꯦꯡꯅꯦ ꯐꯥꯒꯤ ꯐꯥꯒꯤ ꯂꯣꯏ ꯆꯥꯔꯦ ꯑꯃꯈꯛ ꯉꯝꯗꯣꯏꯔꯣ ꯑꯩꯈꯣꯏ ꯀꯥ ꯇꯧꯅ ꯆꯥꯔꯦ ꯑꯩꯒꯤꯁꯤꯗꯤ ꯗꯨ ꯃꯥꯒꯤ ꯀꯩꯖꯦꯅ ꯁꯤꯁꯨ ꯆꯥꯏꯅꯦ ꯃꯁꯤ ꯑꯄꯤꯛꯄꯁꯤ ꯆꯥꯏ ꯆꯥꯛꯁꯤ ꯆꯥꯎ ꯌꯥꯗ꯭ꯔꯤ ꯃꯤꯅꯦ ꯃꯥꯅꯦ ꯇꯞꯅ ꯃꯥꯁꯨ ꯆꯥꯖꯔꯤ ꯃꯁꯝꯁꯤꯅꯅꯦ ꯅꯣꯡꯉꯥꯜꯂꯛꯄ ꯊꯥꯎꯅꯦ ꯇꯞꯇꯥꯏ ꯇꯩꯁꯟꯗꯣꯏ ꯃꯁꯝ ꯁꯥꯡꯅꯕꯩꯅꯦ ꯊꯥꯎ ꯉꯥꯛꯇꯅꯦ ꯏꯕꯦꯝꯃ ꯃꯁꯝ ꯁꯥꯡꯉꯛꯄꯗꯣꯏ ꯅꯪꯒꯤ ꯃꯔꯨ ꯀꯧꯔꯦ ꯑꯗꯨꯒꯤꯅꯦ ꯃꯁꯝꯁꯦ ꯁꯥꯡꯗ꯭ꯔꯦꯅꯅꯦ ꯃꯥ ꯍꯧꯖꯤꯛ ꯀꯟꯅ ꯊꯥꯎ ꯇꯩꯖꯔꯤ ꯃꯥ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯆꯟꯕꯤ ꯆꯅꯨꯒꯤ 5K ꯁꯦꯂꯦꯕ꯭ꯔꯦꯁꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯏꯕꯥꯅꯤ ꯑꯗꯨꯝ ꯀꯩꯅꯣꯝꯃ ꯆꯥꯃꯤꯟꯅꯁꯦꯅꯦ ꯃꯥꯁꯨ ꯆꯠꯇ꯭ꯔꯣꯕꯅꯤꯅꯅꯦ ꯑꯗꯣ ꯑꯃꯨꯛ ꯂꯥꯛꯄꯁꯨ ꯑꯩꯈꯣꯏ ꯂꯥꯞꯄꯤꯗꯅ ꯃꯊꯪꯒꯤ ꯃꯥꯏ 10Kꯗꯗꯤ ꯀꯦꯛꯀ ꯇꯧꯅ ꯐꯖꯅ ꯇꯧꯁꯤ ꯅꯠꯇ꯭ꯔꯥꯀꯣ ꯅꯪꯒꯤꯗꯤ ꯀꯨꯏꯔꯛꯇ꯭ꯔꯦ ꯑꯩꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯇꯥꯔꯒꯦꯠ ꯑꯃꯈꯛ ꯂꯩꯖꯩꯑꯕ ꯑꯗꯨ ꯇꯥꯔꯒꯦꯠꯇꯣ ꯌꯧꯗ꯭ꯔꯤꯉꯩ ꯑꯩ ꯍꯥꯏꯗꯤ ꯌꯨꯇꯨꯕꯀꯤ ꯑꯩ ꯁꯤ ꯌꯧꯔꯦ ꯑꯗꯨ ꯌꯧꯔꯦ ꯍꯥꯏꯕꯒꯤ ꯀꯔꯤꯝ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯖꯔꯣꯏ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯑꯩꯒꯤ ꯇꯥꯔꯒꯦꯠꯇꯣ ꯃꯥ ꯇꯥꯔꯒꯦꯠ ꯆꯥꯎꯋꯦꯕ ꯑꯩ ꯆꯥꯎꯕ ꯑꯩ ꯇꯥꯔꯒꯦꯠ 10Kꯇꯅꯤ ꯑꯁꯥ ꯑꯃ ꯂꯩꯖꯩꯑꯕ ꯑꯗꯨꯒꯤ ꯑꯁꯥꯗꯣ ꯍꯦꯛ ꯅꯤꯡꯕ ꯊꯨꯡꯕꯗꯅꯦ ꯑꯁꯨꯃꯥꯏ ꯃꯌꯥꯝꯗꯅꯦ ꯁꯨꯝ ꯍꯥꯏꯗꯤ ꯈꯔ ꯎꯠꯄ ꯍꯥꯏꯕꯗꯣ ꯍꯧꯔꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯩꯗꯤ ꯍꯥꯏꯖꯔꯔꯣꯏꯒꯦ ꯉꯁꯤꯒꯤꯗꯤ ꯆꯟꯕꯤꯅ ꯄꯤꯖ ꯇꯧꯕꯁꯦ ꯌꯥꯝ ꯍꯥꯎꯔꯦ ꯁꯦꯡꯕꯤ ꯍꯧꯔꯕꯣ ꯊꯕꯛꯁꯨ ꯁꯨꯍꯟꯕꯤꯔꯦ ꯃꯉꯣꯟꯗ ꯊꯕꯛꯁꯨ ꯁꯨꯔꯦ ꯍꯥꯎꯁꯨ ꯍꯥꯎꯔꯦ ꯑꯗꯣ ꯑꯩꯅ ꯍꯧꯕ ꯇꯟꯁꯦ ꯀꯥꯛ ꯂꯥꯎꯋꯦꯕ ꯑꯗꯣ ꯃꯥ ꯀꯥꯛ ꯂꯥꯎꯕꯁꯦ ꯄꯥꯝꯖꯩꯌꯦ ꯑꯗꯣ ꯑꯩꯅꯕꯨꯅꯦ ꯑꯄꯣꯡꯕꯗꯣ ꯄꯥꯝꯃꯤ ꯑꯗꯣ ꯃꯥꯅ ꯍꯧꯕ ꯄꯣꯡꯉꯦ ꯑꯗꯨꯅ ꯑꯩꯅ ꯆꯥꯔꯦ ꯑꯗꯣ ꯀꯥꯛ ꯃꯥꯅ ꯆꯥꯔꯦ ꯑꯩꯅ ꯆꯥꯅꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯇꯥꯔꯒꯦꯠ ꯌꯥꯝ ꯆꯥꯎꯕꯁꯦ 10K ꯁꯤꯇꯅꯦꯕꯀꯣ ꯑꯩꯅ ꯑꯍꯥꯟꯕꯒꯤ ꯇꯥꯔꯒꯦꯠ ꯊꯝꯖꯩꯁꯦ 2024ꯒꯤ ꯃꯅꯨꯡꯗ 10K ꯁꯨꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯗꯨ ꯁꯨꯕꯒꯤ ꯇꯥꯔꯒꯦꯠꯇꯤ ꯇꯧꯖꯩ 24ꯒꯤ ꯃꯅꯨꯡꯗ ꯉꯝꯃꯣꯏꯗꯣꯏꯅꯣ ꯅꯪ 24 ꯆꯪꯗ ꯆꯪꯉꯤ ꯀꯩꯅꯣ ꯉꯝꯒꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯝꯅꯕꯁꯨ ꯍꯣꯠꯅꯔꯒꯦꯕꯀꯣ ꯀꯟꯇꯦꯟꯁꯨ ꯅꯨꯡꯉꯥꯏꯕ ꯊꯥꯡꯒꯠꯂꯒꯦ ꯍꯣꯠꯅꯗꯅ ꯐꯪꯕ ꯍꯥꯏꯗꯤ ꯑꯣꯏꯗ꯭ꯔ ꯋꯥꯅꯦꯕꯀꯣ ꯑꯗꯣ ꯍꯣꯠꯅꯕꯝꯗꯤ ꯃꯊꯧ ꯇꯥꯏꯗꯅꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯍꯣꯠꯅꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯒꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯂꯣꯏꯕꯗ ꯑꯩꯒꯤꯁꯨ ꯁꯞꯄꯣꯔꯠ ꯃꯥꯒꯤ ꯆꯦꯅꯦꯜꯁꯨ ꯑꯩ ꯍꯥꯞꯄꯝꯒꯅꯤꯕ ꯑꯩꯒꯤ ꯀꯩꯅꯣꯗ ꯂꯩꯕꯅꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯃꯥꯏꯗꯨ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯒꯤ ꯃꯇꯥꯡꯁꯤꯗ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕꯗ ꯆꯟꯕꯤ ꯑꯃꯨꯛ ꯊꯥꯡꯒꯠꯆꯔꯅꯤ ꯁꯤ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯁꯤ ꯕꯥꯏ ꯕꯥꯏ